Angang Singda bomb Nongmei Amasung satellite ki Maming Thonnaba North Korea government na mama mapa Singda instruction pikre. North Korea government na laiwag adugi miyoy sing yamna naugthaba bawel khonthokta ari amasung sumi haina kauba yaramba adugi ona tainabada North Korea government na laiwag adugi angang sing patriotic ki wakhalon phawonanaba bomb Nongmei Amasung satellite ki Maming Thonnaba mama mapa Singda akanba instruction pikre. North Korea government ki maikidagi makhata na haikibada han laiwag adugi miyamna yamna naugthaba khonthoksingi mingthol kauramba adugi mahutta hena ideological amasung militaristic oiba mawongda bomb Nongmei Amasung satellite ki Maming Thonnaba khangan khibane chahi asigi aroiba saruk phawbada revolutionary standard adu yaunaba hairiba maming sing asi Thonnaba nauna thokiba instruction adu mama mapa ayambana yamna kanna asauba phongdokle. Miyoy kaya mana hairiba maming sing adu thonbada yamna kanna criticize tawre adumakpu North Korea gi leader Kim Jong Un na karigumba mama mapa sing na masa sing da hairiba maming sing asi thondaba tarabade madugi chapsaba penalty mayok nagani haina akan ba wafam thamkhre. North Korea government ki anoba khongthang asi haujik South Korea ga yamna kanna muknari ngai cheraktane. North Korea na hana ari amasung sumi haina yamna nauba Mingau kaya sisinaramba se South Korea gi mawong ne masi hongdokadabani haina akan ba wafam phongdokhe. Mamang sahida North Korea ge former leader Kim Jong Il laikhidabaga mari lainana numit 12 ni chupna mourn tawduna death anniversary pangthoklingai manungda laiwag adugi miyoy khudingmak nokpa pot laiba chatpa amade yu thakpana chingba pumthing thingle haina su laukthokibane. Marak asida ngarang ayuk anganbada North Korea na nongpok amasung nongchup thangba samudra khongbanda artillery round 130 gi mathakta kapkhre. Artillery cell kharade Seoul ge sea border maya ge buffer zone da takhi haina South Korean military gi maiki dagi phongdokhre. Putin da lal loisilu haina ba US amasung France na apunbagi front semlaba yai. Ukraine da lan tawbagi matang da United States ki president Joe Biden amasung France ki president Emmanuel Macron na Russian President Vladimir Putin ga hakthengna wari sanana ba honare masina land loisina bagi damak laiwag ani sina apunbagi front nama semgat kadore haina thajare. Russia gi mayokta thamba sanction thugai bada crime ohen gadore. European Union EU na Russia gi mayokta thamjen ba sanction sing kana gumbada thugai ba tarabadi madu crime ohenana ba European Commission na hogdokre ain gi nanthokpa yaba lambi thiduna khudong chaba lauriba sing tokhananaba masung EU gi sanction thugai bai base hena luba ohenanaba sanction thugai ba singda chap manaba chairak pinaba commission na hogdokhe mayam gi oiba chairak pinaba standard ama linkhanaba pandam thamle langjaba maral adu gi matungin na kanagumba khwaidage yambada chahi manga phawba jail da leiba yai company gi oina di sanction thugai ba matam da makhoi gi prithibhi sinba thungna lakpa overall adugi chada manga kakpa yai haina European Commission na thadokhiba warol amada haikhe EU gi sanction thugai bai basi yamna aruba crime amani haina warol adu da haikhe Commission na hogdogliba wafam si European Parliament amasung Council da puthokuna khanaragani haire aroibada tabiriba pumnamakpu thagachare.